Sangjari November tarik tara yai thang tagi numit haina khangnariba asiguma thang haiba asigi thorom asigi tarang no pagi waro thambina na bagi damakta kimax ki tham kumar kanga bambu taram no pagi waro thambina na bagi damakta ulukchari lamjam asigi tungan tungan no skriba school sini principal sim ekai pampham langdali chin jing amdang